Hello ma'am, ngasisu RR Pajene yamna nungairaba movie ama puduna lakle. Hairiba movie asigi mamingna The Eighth Night. Film asi 2021 da puthokiba horror, mystery amadi thriller da based of movie amani. Film asigi panbe aba rating khara pallabada IMDb rating da 10 gi manungda 5.3 aduga Rotten Tomatoes dana 63% pangi. Film asigi samlakpa wari khara hairabadi film asida yamna tamthiraba mid makhan ani khak nairami. Hairiba mid makhan ani si amana angangbani aduga amana amubani. Mid makhan ani asina miyobigi haksangda sangaga miyobasing asibu makhoina possess tawraba matungda mid makhan ani asi amato oina punsanaba honarami. Makhoi anina amato oina punsalaba matungda norokki oiba thong adu hangtoaga noroktagi phatraba lai mayam ama poraktuna taibong miyoiba sing asibu wahanba amadi otnaba honabagi film amani. Makhoina sumna tarukliba thabak sing asi kana kana na kanna honaduna thinki haiba dudi film asi yengdanadi khangaroi. Aduga aina film asi liba matamda film asi da yauriba character sing asi gi ming panba matamda soiba khara yaukre. Masigi da mak mayamna ngakpigani. Adudi mayam matam mangandabida The Eighth Night hariba film asi asengba wari romdoina mai onselasi. Movie asigi ahuba sinda ngasidagina sahi kyagi mamangi warigi matam amadagi haurai. Hairiba matam asida yamna tamthiraba monster amana Black Eye amasung Red Eye ani adu punsillaga norokki thong adu hangnaba yamna kanna honarami. Mahakna sumna tawriba asi aikhoigi taibang miyoiba sing asibu matam chuppada wanabagi tawribani. Haibadi matam chuppada miyoiba sing asi adum wahanduna leinabani. Mahakna sumna tawringai matam asida lai oiraba Gautam Buddha du mahakki manakta laktuna mahakna tawriba thabak sing asi loina thingjalami. Haujik monster adugi power source oiriba asi Red Eye amasung Black Eye dugi matengnani. Buddhana di Red Eye amasung Black Eye hairiba mid makhanani si thugaibadi ngamamde. Madudagi Buddhana Red Eye amasung Black Eye ani adubu box amada phajalaga hapsanaba honarami. Hairiba matam asidadi Gautam Buddhana Black Eye adubudi phajanba ngamami aduga Red Eye adudi phajanba ngamdabida miyoi makhan taret ki manakta chatkirami. Asumna Red Eye aduna miyoi makhan taret aduda sangaba matungda mahakna miyoi taret adubu control tawrami. Adubu Red Eye aduna taret suba misak aduda sangaga control tawrpa matam adudadi Gautam Buddhana hairiba Red Eye asibu box amada hapchanduna phajalami. Red Eye amasung Black Eye hapliba box ani adubu Gautam Buddhana yamna arapa mafam amada thamami. Karigino haibigi maramdi hairiba mid ani asi amuk hanna thengnaragtanabani. Karigumba mid ani asina amuk hanna punsinaba tarabadi norokki oiba thong adu makhoina amuk hangtoraktuna praja mayam asibu wahangadoribani. Sin asigi matungda mathangi sinda present time gi sin haibadi sahi kharagi matungda ulai. Matam asida Kim kawo nupa amabu ikhoida uhalai. Mahakna mi mayam ama poraktuna thanengagi waridi yaukiba Red Eye hairiba posak adubu thiba laami. Kimna mahaka lakminariba miyoi sing aduda thainengaida thokiba wari sing adu asengbani haiba du proof oina uttuna makhoi sing aduda utpa pamami. Makhoina hujik lakliba mafam asisu construction gi mafam amadani. Kim hairiba misak asi thainengagi posaibu thijanba misak amani. Mahakna hujik laiba mafam asida Red Eye hairiba posak asi lai haibagi karigumba information ama phangbadagi mahakna thijanba lakpa oirami. Kimna tawa yauna leptana thiba aduna maram oiraga Red Eye bu hapchanduna leiba box adu mahakna mafam asidagi phangami. Kimna box asiga loinana Brazil londa iba plate amaga su mahakna phangami. Kimna asigumlaba thainingagi oiba posak asi phangbasina maram oiraga mahakna miyoi punamakta mahakna phangiba posak asigi maramda loina paw adu santoami. Mahakna asigumba pot ama phange haiba si atopa thainingagi posai thijanba misak singna tabadagi makhoina yenguba matamdadi hairiba Kimna phangiba posak asidi yamna kuidriba posak amagi mawng matau oiduna lerami. Adubu waridi yaukiba posak adudi ngasidagina sahi kayagi mamangi posak oibana maram oiraga Kimna sandorokliba wasing asi aranba wani haiduna mahakpu jailda thamjalami. Hairiba matam asidagi Kim hairiba nupa sina ngangba wasing adu kanamtana thajaramde. Mathangi sinda sahi 13 gi matungda mu ulai. Matam asida Professor Kim madu aikhoida mu uhalai. Dubu mahaki wakandadi mahakna phangkhiba mid adugi maramgi wari sing adu asengbani haiba adu praja mayamda proof piduna utpa adu hojik phawda pamduna leirami. Masigi matungda Kim adu mahaki mai maduda laami. Hairiba numit asi lunar eclipse numit amani. Hairiba matam asida mahakna phangkhiba box adu hangtoami aduga mahakna miyoi taret ki ibu mahakna jansanarami. Hairiba i asida mahaki isu mahakna hapsalami. aduga mahakna phangkiba nunggi plate aduda iriba mayek sing adubu mahakna parami mahakna sumna nungde yekpa mayek sing adu mantra son sonduna parakpa matamdadi
mahakna phangkiba red eye adu mathanta hinkalaami masi uba matamda Professor Kim madu yamna harauba ma phawjarami madudagi red eye aduna Professor Kim gi hakchangda changduna mahakki body adubu control tawkhirami somda topa sin amadasu black eye yauriba box adu kanagumba mana lauthokhirami mahakna black eye adubu lauthoibagi maramdi makhoibu protect tawnabagi orami mathangi nimita Paljin so kauba nupa amabu ekhoida uhalai mahakna hujik leiriba mafam ase construction gi site amadani mahakse hanadi mong ama oirambani adubu hujikti thabak suduna hingami masigi matungda ekhoida singda leiba yum amabu ekhoida uhalai matam sida bantet sai haina mamangda ukiba nupa adugi satra amabu ekhoida uhalai mahakki maming asi Cheongseok haina koromi Cheongseok hariba nupa asi ayam matamda wanga ngamde hariba matam asidadi mahakna mahakki ozagi mana aduda lakpa oirami karigino haibagi maramdi matam asidadi mahakki oza adu naduna leibagi oirami asumna Cheongseokki oza Han Seok asina naduna leibana maram oiraga mahakse yamna kuina hingaroi haibadu khangbana maram oiraga mahakna Cheongseok adubu temple adugi manungda puselaami aduga Ha Cheongna Cheongseokta thainigi mamangi obe warising adu ningsingibra haina hairami Cheongseokna wangang sign tawduna ningsingi haina hairami madudagi mahakna mahakki mangakte yanba se ama lauthoroktuna se aduda pena iduna sumna hairami karigidamakta red eye amadi black eye adubu budana mangalamjiba karigino haina irami masida Ha Cheongna Cheongseokta sumna hairami hairiba mit ani adu Gautam budana manganba yadabana maram oraga mangandribani adubu hojikti red eye hairiba adu hingatkre haina sumonda hairami masida mahakna wari lira ami makhoigi wari adugi matung ina red eye aduna miyoi tariyata changduna miyoi sing adu mahakna control tawraba matungda black eye adugi manak yawnaba lakadabu oirami aduga hairiba mit ani asi thengnaraba matungda makhoi ani punsannaraga Norokki thong adubu hangadabu oirami Ha Cheongna amuka asumna hairami karigumba Norokki thong adubu hangkiba tarabadi tamthiraba monster sing aduna miyobegi puchida yetuna miyoba sing asibu nungaina hingba adu ngamoidribani adubu red eye aduna black eye asigi manakta yoroktingaida aikhoina tawba yagadaba pambai ama kakti lei haina hairami makhoigi upai adudi red eye aduna black eye adugi manakta lakpa matamda miyoi taret kaktangdani mahakna sangba yagaduribasi maram asina mahakna sangiba mi sing adu aikhoina kudakta hatokpa tarabadi mahakna black eye adugi manakta yowba ngamoi haina hairami wayesi hairamlaba matungda Ha Cheong adu mafam asidagi thokhirami somda topa sin amada aikhoida hunter amabu uhalai hairiba hunter asina theba amabu hanabagi tanarami hairiba tanja asida hunter adugi manakta Professor Kim adusu laibani matam asidadi Professor Kim hairiba nupa asi red eye aduna control tawruga laibani hairiba matam asisu ngasigi numit asi haukhraga mathangi numit adu oirakadoriba matam ama oirami maram asina red eye aduna Professor Kim gi haksang adu thadoamaga hunter adugi haksangda oina changkhirami masigi matungda red eye aduna changiba mi asi ani suba mi oirami aduga numit asisu red eye gidi ani suba numit oirami hairiba second day asigi numidang amada nupi ma boy khoida uhalai hairiba nupi asi mahakki boyfriend aduga ka amada lerami masida nupi aduna nupada asumna haira ami tha kharagi mamangda mahakna professor ama thingnarami hairiba professor adu meditation gi group ama chalaiba oirami hairiba mafam aduda nupi asi meditation tawduna lerakpasu oirami aduga mafam aduda mahakna free da mahakki help gi problem singju layeng apo oirami aduga mafam aduda mahakki blood test su tawki haina su hairami masigi matungda red eye aduna control tawkiba hunter nupa adu hotel amagi manakta laami hairiba hunter aduna hotel adugi manungda sangaba matungda ngasai couple aduna leiriba ka adugi manungda sangami masigi matungda red eye aduna possess tawkiba hunter aduna nupi adugi nupa adu mafam asida hatomi masigi matungda hunter adugi haksangdagi red eye adu thoraaga nupi adugi haksangda sangkhirami somda topasin amadana Cheongseok adu khoida uhalai mahakse hojik tumduna lerami mahakki mamangda makhoigi mong haibadi guru adu urami mahakki mamang aduda Cheongseokki guru aduna Cheongseokta sumna hairami hojik matam leitre bantek Cheongbu nahakna unaduna wari sing asi loina tammu haina hairami masigi matungda nonga thora ami matam asida Cheongseok adu makeup thora ami mahakna Paten Seong hairiba mahakki guru adugi manakta lakpa matamdadi matam asidadi mahakki guru Paten Seong hairiba si siduna leirami hojik Cheongseokki mafamda black eye adubu yauriba box adu leirami hairiba matam asida mahakki guru aduna hairamba wai sing adu mahak loina ningsinga ami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯡꯁꯣꯛꯅ ꯕ꯭ꯂꯦꯛ ꯑꯥꯏ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔꯕꯨꯁꯨ ꯂꯧꯊꯣꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯛꯁ ꯑꯃꯗꯤ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯑꯒ ꯃꯍꯥꯛꯅ ꯕꯥꯟꯇꯦꯖ ꯁꯤꯌꯥꯡꯕꯨ ꯊꯤꯅꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯍꯤꯡꯒꯠꯈꯤꯕ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯗꯤꯇꯦꯛꯇꯤꯚ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯁꯤꯕ ꯕꯣꯗꯤ ꯑꯅꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯐꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯤꯝ ꯍꯣꯇꯥꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗꯣꯡꯖꯤꯟ ꯍꯥꯏꯕ ꯑꯃꯒꯁꯨ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯡꯖꯤꯟꯅ ꯀꯤꯝ ꯍꯣꯇꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯁꯤꯁꯤ ꯀꯦꯃꯦꯔꯥ ꯊꯦꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯃꯦꯔꯥ ꯑꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯛꯃꯤꯟꯅꯈꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯍꯟꯇꯔ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯗꯤꯀꯝꯄꯣꯖ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯣꯏꯅ ꯈꯨꯏꯖꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯊꯤꯕ ꯐꯪꯗꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯤꯕ ꯍꯟꯇꯔ ꯑꯗꯨꯒꯤ ꯕꯣꯗꯤ ꯑꯗꯨ ꯂꯣꯏꯅ ꯈꯨꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯄꯥꯛ ꯖꯤꯟ ꯁꯤꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨꯅꯤ ꯆꯤꯌꯣꯡꯁꯣꯛꯅ ꯊꯤꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯎꯈꯤꯕ ꯃꯣꯡꯁꯤꯌꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯑꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯌꯣꯡꯁꯣꯛꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯃꯣꯡꯁꯤꯌꯣꯛ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯌꯣꯡꯁꯣꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯦꯗ꯭ꯔꯦꯁ ꯏꯗꯨꯅ ꯄꯥꯏꯔꯤꯕ ꯆꯦ ꯑꯗꯨ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯉꯁꯥꯏ ꯍꯣꯇꯦꯜꯗꯒꯤ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯟꯇꯔ ꯑꯗꯨꯅ ꯗꯤꯀꯝꯄꯣꯖ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯀꯨꯏꯖꯟꯗꯨꯅ ꯁꯤꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯄꯨꯟꯖꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯟꯅꯔꯝꯃꯤ꯫ ꯑꯦꯁꯤꯁꯇꯦꯟꯠ ꯗꯣꯡꯖꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯐ꯭ꯔꯦꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯨꯕ ꯀꯦꯁ ꯀꯌꯥ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯎꯃꯦꯟ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯈꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯁꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯒꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯒꯗꯧꯔꯤꯕ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯊꯤꯒꯗꯕ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯁꯤꯎꯃꯦꯟ ꯑꯃꯒꯤ ꯋꯥꯔꯤ ꯇꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯌꯣꯡꯁꯣꯡ ꯑꯗꯨ ꯃꯣꯟꯁꯨꯡꯋꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ, ꯃꯗꯨꯗꯒꯤ ꯆꯤꯌꯣꯡꯁꯣꯡ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯌꯣꯡꯁꯣꯡꯋꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯆꯤꯌꯣꯡꯁꯣꯡ ꯑꯗꯨꯅ ꯃꯣꯟꯁꯨꯡꯋꯥ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯆꯤꯌꯣꯡꯁꯣꯡꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯍꯥꯠꯁꯤꯌꯣꯡ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯔꯦꯗ ꯑꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯣꯟꯁꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯟꯁꯨꯡꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯗꯤꯂꯤꯚꯔꯤ ꯃꯦꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯗꯤꯂꯤꯚꯔꯤ ꯃꯦꯟ ꯑꯗꯨꯅ ꯂꯝꯕꯤ ꯑꯃꯕꯨ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯤꯂꯤꯚꯔꯤ ꯃꯦꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯦꯗꯤꯇꯦꯁꯟ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯕ ꯅꯨꯄꯤ ꯑꯗꯨ ꯅꯍꯥꯛ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯔꯦꯗ ꯑꯥꯏ ꯑꯗꯨ ꯊꯣꯔꯛꯑꯒ ꯗꯤꯂꯤꯚꯔꯤ ꯃꯦꯟ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯦꯗ ꯑꯥꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯋꯥꯔꯖꯤ ꯁꯔꯃꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯔꯦꯠ ꯁꯨꯕ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯆꯪꯒꯗꯧꯔꯤꯕ ꯍꯣꯁ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯤꯌꯣꯡꯁꯣꯡꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯍꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯗꯤꯂꯤꯚꯔꯤ ꯃꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯏ ꯈꯔ ꯍꯥꯞꯇꯨꯅ ꯊꯣꯡꯆꯤꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯝꯃꯝꯃꯤ꯫ ꯏ ꯑꯗꯨꯕꯨ ꯗꯤꯂꯤꯚꯔꯤ ꯃꯦꯟ ꯑꯗꯨꯅ ꯃꯅꯝ ꯅꯝꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯇꯔꯦꯠ ꯁꯨꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯏ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯗꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯃꯣꯟꯁꯤꯌꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯕꯥꯟꯇꯦ ꯍꯥꯁꯤꯌꯣꯡꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯣꯟꯁꯤꯌꯣꯡꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯦꯗ ꯑꯥꯏ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯑꯥꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯦꯡꯅꯗꯅꯕ ꯅꯍꯥꯛꯅ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯁꯤꯌꯣꯡ ꯑꯗꯨꯗ ꯕꯥꯟꯇꯦ ꯍꯥꯁꯤꯌꯣꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯇꯔꯦꯠ ꯁꯨꯕ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯆꯪꯒꯗꯧꯔꯤꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯟꯅ ꯊꯤꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯔꯦꯗ ꯑꯥꯏ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯑꯥꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯊꯦꯡꯅꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫
नुमित ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯣꯟꯁꯨꯍꯥ ꯑꯗꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯥꯏꯅꯉꯥꯏꯒꯤ ꯑꯣꯏꯕ ꯕꯦꯒ ꯑꯃꯕꯨ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯥꯟꯇꯦ ꯍꯥꯁꯨꯡꯅ ꯄꯤꯔꯝꯕ ꯊꯥꯏꯅꯉꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯕꯔꯖꯤ ꯁꯔꯃꯟ ꯍꯥꯏꯔꯤꯕ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯆꯪꯒꯗꯧꯔꯤꯕ 7ꯁꯨꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯅ ꯂꯩꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯐꯨꯔꯤꯠ ꯑꯃꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯐꯨꯔꯤꯠ ꯑꯗꯨ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯣꯟꯁꯨꯋꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯕꯗꯤ ꯀꯥꯔ ꯊꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯗ꯭ꯔꯤꯡ ꯇꯧꯔꯒ ꯊꯧꯔꯛꯄꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯗ꯭ꯔꯤꯡ ꯇꯧꯗꯨꯅ ꯀꯥꯔ ꯊꯧꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯁꯥꯏꯗ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯣꯟꯁꯨꯋꯥꯗ ꯂꯦꯇꯔ ꯑꯃ ꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯣꯟꯁꯨꯋꯥꯗ ꯁꯦꯟꯅꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯣꯟꯁꯨꯋꯥꯅꯗꯤ ꯅꯨꯄꯤ ꯑꯗꯨ ꯔꯤꯚꯦꯟꯁ ꯂꯧꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯏꯅ ꯃꯍꯥꯛꯅ ꯔꯤꯚꯦꯟꯁ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯣꯟꯁꯨꯋꯥꯅ ꯍꯥꯠꯄ ꯉꯝꯃꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯨꯋꯥ ꯑꯃꯗꯤ ꯆꯦꯡꯁꯨꯡ ꯃꯈꯣꯏ ꯑꯅꯤ 7ꯁꯨꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯟꯁꯨꯋꯥꯅ ꯆꯦꯡꯁꯨꯌꯨꯛꯀꯤ ꯊꯥꯏꯅꯉꯥꯏꯒꯤ ꯑꯣꯏꯕ ꯈꯣꯡꯎꯞ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯍꯥꯛꯅ ꯑꯍꯟꯕ ꯈꯣꯡꯎꯞ ꯑꯃ ꯂꯩꯕꯤꯗꯨꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯨꯋꯥ ꯑꯗꯨ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯟꯁꯨꯋꯥꯅ ꯂꯝꯕꯤꯗ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯔꯦꯗ ꯑꯥꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯪꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯣꯟꯁꯨꯌꯣꯛꯅ ꯑꯁꯨꯝ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯤꯁꯛ ꯑꯃꯅ ꯃꯣꯟꯁꯨꯌꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯊꯪꯅꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯣꯟꯁꯨꯋꯥ ꯑꯗꯨ ꯆꯦꯡꯁꯨꯌꯣꯛꯀ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁꯤꯇꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯗꯣꯡꯖꯥꯏ ꯍꯥꯏꯕ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯃꯐꯝ ꯑꯃꯗ ꯃꯤ ꯁꯤꯕꯒꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯁꯤꯔꯃꯟ ꯍꯥꯏꯕꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯂꯥꯏ ꯐꯅꯌꯥꯝꯅ ꯎꯅꯔꯕꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯁꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯅꯦꯜ ꯑꯃꯗ ꯑꯁꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯁꯤꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯤꯔꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯉꯝꯗꯦ꯫ ꯁꯣꯝꯗꯅ ꯆꯦꯡꯁꯣꯛ ꯑꯃꯗꯤ ꯃꯣꯟꯁꯥꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯗ ꯇꯥꯛꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁ꯭ꯇꯨꯗꯦꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯑꯁꯤ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯨꯌꯣꯛꯅ ꯆꯦꯡꯁꯨꯌꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯁ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯅꯍꯥꯛꯁꯨ ꯊꯤꯔꯛꯎ, ꯑꯩꯁꯨ ꯊꯤꯔꯛꯀꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯣꯟꯁꯨꯌꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅ꯭ꯌꯨꯁꯇ ꯇꯅꯦꯜ ꯃꯅꯨꯡꯗ ꯉꯁꯥꯏ ꯁꯤꯈꯤꯕ ꯃꯤ ꯑꯗꯨ ꯎꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯅꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯦꯡꯁꯨꯌꯣꯛꯅ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯐꯪꯉꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯦꯡꯁꯨꯌꯣꯛꯅ ꯇꯅꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯇꯅꯦꯜ ꯑꯗꯨꯗ ꯊꯣꯛꯑꯝꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯨꯌꯣ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ, ꯅꯍꯥꯛꯀꯤ ꯑꯥꯏꯗꯤ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯣꯟꯁꯨꯌꯥꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤ ꯑꯗꯨ ꯄꯤꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯨꯌꯣ ꯑꯗꯨ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯇꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯥꯞꯄꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯌꯦꯡꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯣꯟꯁꯨꯌꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅꯁꯨ ꯃꯣꯟꯁꯨꯌꯣ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯣꯟꯁꯥꯏ ꯑꯃꯗꯤ ꯗꯤꯇꯦꯛꯇꯤꯚ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯣꯈꯥꯗ ꯑꯣꯟꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯟꯁꯨꯌꯣ ꯑꯗꯨ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯕꯨ ꯐꯨꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯦꯞ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯦꯡꯁꯨꯌꯣꯛꯅ ꯂꯥꯁ ꯍꯣꯁ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯐꯝꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯦꯡꯁꯨꯌꯣꯛꯅ ꯌꯨꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯕ ꯃꯇꯨꯡꯗ ꯃꯣꯟꯁꯨꯌꯣꯛꯀꯤ ꯃꯅꯥꯛꯇ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯦꯡꯁꯨꯌꯣꯛꯅ ꯁꯥꯇ꯭ꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯒꯤ ꯔꯦꯗ ꯑꯥꯏ ꯑꯗꯨ ꯊꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯆꯦꯡꯁꯨꯌꯣꯛꯇ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯜꯂꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯆꯦꯡꯁꯨꯌꯣꯛ ꯑꯗꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯗꯣꯡꯖꯥꯏꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ
warising adu detective aduda loina lirami hariba matam asida detective na ngasai Monsieur tahoba map adu nixing ami maram masina detective amadi mahaki assistant dongjai makhoi ani map adugi manakta sangsala ami masigi matungda assistant amadi detective makhoi ani lambida lakpa matamda dongjinna mahaki boss detective aduda card ama pirami hariba card asi atopa department amada laikiba dongjingi mamanaba adudagi semalakpani haina hairami masi uba matamda detective adudi lightin bu thajadabana maram orga card adu langtoke tawrami hariba matam asida dongjinna detective aduda card asi langthokinu hariba card asi asamba card nate sakti yamna leiba card amani haina hairami asumna dongjinna yamna kanna haiba sina maram oiraga dongjin adu nungai kiro haiduna detective aduna card adu thamjalami masigi matungda dongjinna ngasai mongsyok tahoba map adu phangami maduga somdasu school gi satri emasu mangkare haiba si makhoina khangami hariba satri asi mamangda gisu adum school bang tawba haibadi ayamba matamda school adu badum miss tawba satri emo oirami aduga mahangna meditation gi group adu dasu hanadigi chattuna yaurokpa misak ama oirami masigi matungda cheongsokna monsada aroiba host oigaduriba misak adugi mai madu taami aduga mahangna lambida lakpa matamda tengnarakhiba satri nupi adigi maramdasu wari loina tawrami madudagi monsana chengsokta sumna hairami makha taba singdi aina loina tawrake masigi makha tabada nang yaura aganu nak yaurokpa tarabadi nak yamna sokani haina hairami aduga monsyokna amuk chengsokta hairami aroiba host oigaduriba misak adu ai hatpa chatlabani nak mafam asidagi yamna tuna chatlo haina hairami matang asida chengsokki wakhanda karino makhala ami madudi mangna ngasai thengnarakiba aroiba host oigaduriba nupi adugi yum aduda lehoriba atopa nupi adubuni mahaki master monsyokna hatpa chatkadurubesi haina khalami maram asina mahakna atopa lambi amada nupi adubu kannabagidamak yamna kanna senkirami somdana detective amadi dongjin makhoi anina wari sanaba matamda asumna hainarami jungle leiba mafam amada dead body amasu phange haina makhoi anigi wari aduda sanarami hariba dead body adusu atai miyoisingna sikiba adugumna decompose tawruga sikiba oirami haibadi patharaga siba oirami masigi matungda dongjinna detective aduda makha taba information di amata phangdi haina hairami makoina sumna wari sanaringai matam asida detective aduna ngasai thengnakiba monsyok hariba nupa aduna chenkiba adu mahangna urami adubu monsyokna chatliba adudi aroiba host oiba nupa adubu hatpa chatlibani cheongsok hariba misak adusu monsyokki matungda adum tamda inara ami cheongsok adusu aroiba host adugi yum aduna leiriba yum aduda mahangna hana laaga yum aduda leiba nupi adu mahaka hana chatkhrachi haina hairami mahangna sumna hairappa matam asida yum asida leiramba masak khangdaba nupi aduna atopa yum asida leiba nupi amada munenga maga mahak satkirami somdana dongjinna detective aduda call tawduna sumna haira ami aikhoina ngasai jungle dagi phangba asiba dead body adugi information kaya amasu phangi haina haira ami madudagi dongjinna detective aduda sumna haira ami jungle da phangkiba dead body adu kanamtagi natte professor kim gini haina haira ami mahagasi archaeologist amani mahaki oiba meditation camp amasu lei haina haira ami aduga makhoina ngasai digi thengnarakhiba siriba dead body singasi meditation group aduda loina join tawduna yaukhiba mi loina oirami adubu hojikti meditation group aduda yahoba mi ani katangari hingise haina haira ami lemori misak ani adudi school adudigi mangkiba satri nupi amadi dongjinna card amabu salakiba atopa department da leiba mahaki friend aduni haina haira ami madudigi dongjinna kangami red eye adu i makhan taret hapsalaba matungda hingalakadobane haiba si kangami maram adunani professor kimna mahaki meditation group aduda yawa mioi tareki i mahakna lauraba matungda mahaki jo hapsalaga red eye adu hinkalalakiba adu asigumlaba pawasi loina tarakpa sina maram oiraga dongjin adu detective na mahaki manakta laknaba hairami madudagi monsyok adusu aroiba host oiriba nupa adigi yum aduda yaurami monsyokna jum adugi manungda sangpa matamdadi yum adugi manungda leiba nupi amana letter amada makhutna thinduna leiba du mahangna urami madudagi mafam asida hanadagi nupi ama mamaida marks ama upsanduna leirami asumna monsyok aduna marks obliba nupi adubu singjangna yanduna hatke torpa matam adudadi mafam asida detective adu laktuna nupi adubu kalami madudagi detective amadi monsya makhoi ani mafam asida funarami makhoi ani na sumna fight tawduna leiringai matam asida satri nupi haibidi red eye aduna control tawkhiba nupi adu mafam sida laami hariba nupi asina detective adu pairaga langkhirami matam asida satri nupi adugi mukta khara soami karigino haibigi maramdi detective adugi masada
ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯗꯣꯡꯖꯤꯟ ꯑꯗꯨꯅ ꯀꯥꯔꯗ ꯑꯃ ꯄꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯇ꯭ꯔꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯤꯌꯥꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯁꯤꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯈꯔ ꯊꯥꯗꯔꯒ ꯀꯔꯤꯅꯣ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯖꯜꯂꯒ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯤꯌꯥꯅ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯅꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯣꯡꯖꯤꯟ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯔꯦꯗ ꯑꯥꯏ ꯑꯗꯨ ꯊꯣꯔꯛꯑꯒ ꯗꯣꯡꯖꯤꯟꯒꯤ ꯍꯛꯆꯥꯡꯗ ꯑꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯆꯔꯥꯡꯅꯕ ꯑꯃ ꯂꯩꯍꯜꯂꯤ, ꯍꯥꯏꯕꯗꯤ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯗꯣꯡꯖꯤꯟꯗ ꯆꯪꯉꯒ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯆꯔꯥꯡꯅꯍꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯗꯣꯡꯖꯤꯒꯤ ꯍꯛꯆꯥꯡꯗ ꯔꯦꯗ ꯑꯥꯏ ꯑꯁꯤꯅ ꯆꯪꯉꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯀꯅꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯡꯖꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯣꯟꯁꯤꯌꯣ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯃꯇꯝ ꯅꯠꯇꯔꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯆꯦꯡꯁꯣꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯣꯡꯖꯤꯟꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯣꯟꯁꯤꯌꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯗꯨꯁꯨ ꯗꯣꯡꯖꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯦꯡꯁꯣꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯅꯨꯄꯤ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯕꯨꯛꯁꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯕꯨꯛꯁꯟ ꯍꯥꯏꯔꯤꯕꯁꯤ ꯆꯦꯡꯁꯣꯛꯅ ꯑꯍꯥꯟꯕ ꯂꯥꯛꯑꯝꯕ ꯃꯍꯥꯛꯀꯤ ꯃꯁꯇꯔ ꯑꯗꯨꯅ ꯂꯩꯔꯝꯕ ꯂꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯣꯟꯁꯤꯌꯥꯁꯨ ꯕꯨꯛꯁꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯟꯁꯤꯌꯣ ꯑꯗꯨꯁꯨ ꯕꯨꯛꯁꯟ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯗꯣꯡꯖꯤꯟ ꯑꯗꯨꯁꯨ ꯕꯨꯛꯁꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯡꯖꯤꯟꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯕꯥꯇꯦ ꯍꯥꯠꯁꯤꯡꯒꯤ ꯇꯦꯝꯄꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯝꯄꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯡ ꯑꯃ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯡꯖꯤꯟꯅ ꯕꯥꯇꯦ ꯍꯥꯠꯁꯤꯡꯒꯤ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯛ ꯑꯥꯏ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯡꯕ ꯉꯝꯒꯗꯧꯔꯤꯕ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯑꯥꯏ ꯑꯃꯗꯤ ꯔꯦꯗ ꯑꯥꯏ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯟꯍꯟꯕ ꯉꯝꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯦꯡꯁꯣꯛ ꯑꯗꯨꯁꯨ ꯇꯦꯝꯄꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯛꯄꯗꯒꯤ ꯑꯀꯥꯏꯕ ꯌꯨꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯁꯤꯌꯥꯁꯨ ꯇꯦꯝꯄꯜ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯁꯤꯕ ꯑꯗꯨ ꯗꯣꯡꯖꯤꯟꯗ ꯂꯣꯏꯅ ꯃꯔꯥꯟ ꯁꯤꯖꯜꯂꯝꯃꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯉꯁꯥꯏ ꯃꯣꯟꯁꯤꯌꯥꯒ ꯐꯨꯅꯔꯝꯕ ꯑꯔꯣꯏꯕ ꯍꯣꯁ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯅꯤ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ RM ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅꯅꯤ ꯃꯦꯗꯤꯇꯦꯁꯟ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯅꯤ ꯑꯁꯦꯡꯕ ꯚꯔꯖꯤꯟ ꯁꯔꯃꯟ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯣꯝꯗ ꯆꯦꯡꯁꯣꯛꯀ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯤ ꯅꯠꯇꯦ, ꯃꯍꯥꯛꯁꯦ ꯒꯣꯁ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯦꯗꯤꯇꯦꯁꯟ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯒꯣꯁ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯂꯣꯏꯅ ꯄꯨꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯥꯔꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯗꯤꯇꯦꯁꯟ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯄꯨꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯚꯔꯖꯤꯟ ꯁꯔꯃꯟ ꯑꯗꯨꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯒꯣꯁ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ RNꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯝ ꯑꯗꯨꯅ ꯌꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯝ ꯑꯁꯤ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯟꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯝ ꯑꯁꯤꯕꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯃꯛꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯝꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯔꯦꯗ ꯑꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯍꯤꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯑꯃꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ RNꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯗꯣꯛꯑꯒ ꯀꯠꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯚꯔꯖꯤꯟ ꯁꯔꯃꯟ ꯑꯗꯨꯕꯨ ꯃꯦꯗꯤꯇꯦꯁꯟ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯃꯗ ꯑꯦꯁꯤꯁꯇꯦꯟ ꯗꯣꯡꯖꯤꯟ ꯑꯗꯨꯅ ꯚꯔꯖꯤꯟ ꯁꯔꯃꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯗꯨ ꯑꯣꯟꯊꯣꯛꯅꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯗꯣꯡꯖꯤꯟꯗ ꯆꯪꯈꯤꯕ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯚꯔꯖꯤꯟ ꯁꯔꯃꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯕꯨꯛꯁꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯣꯟꯁꯤꯌꯣꯅ ꯇꯦꯝꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯆꯦꯡꯁꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯃꯣꯟꯁꯣꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯑꯝꯃꯤ꯫
ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯌꯣꯡꯁꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯥꯔꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯥꯔꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯕ꯭ꯂꯦꯛ ꯑꯥꯏ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯑꯥꯔꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯑꯥꯏ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯌꯣꯡꯁꯣꯛ ꯑꯁꯤꯕꯨ ꯄꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯤꯌꯥꯅ ꯕ꯭ꯂꯦꯛ ꯑꯥꯏ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯤꯌꯥꯎ ꯑꯃꯗꯤ ꯆꯤꯌꯣꯡꯁꯣꯛ ꯃꯈꯣꯏ ꯑꯅꯤꯅ ꯖꯒꯥ ꯑꯁꯤꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯥꯡ ꯀꯌꯥ ꯊꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥ ꯑꯃꯗꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯌꯦꯛ ꯀꯌꯥ ꯑꯃꯁꯨ ꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯐꯠꯇ꯭ꯔꯕ ꯗꯤꯃꯣꯟꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯟꯁꯤꯌꯥꯛꯅ ꯆꯤꯌꯣꯡꯁꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯅ ꯆꯪꯒꯗꯕ ꯃꯤꯁꯛ ꯑꯁꯤ ꯑꯩ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯉꯛꯄ ꯇꯥꯔꯕꯗꯤ ꯆꯤꯡꯒꯪ ꯑꯁꯤꯅ ꯑꯩꯕꯨ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯔꯛꯎ꯫ ꯑꯗꯨꯝꯅ ꯅꯍꯥꯛꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯔꯦꯗ ꯑꯥꯏ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯑꯥꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯤꯗ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯕꯨꯛꯁꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯌꯧꯔꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯗꯣꯡꯖꯤꯟ ꯍꯥꯏꯕꯗꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯒꯤꯅ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯄꯣꯖꯦꯁ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯣꯟꯁꯤꯌꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯣꯟꯁꯤꯌꯥꯎ ꯑꯃꯗꯤ ꯆꯤꯌꯣꯡꯁꯣꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯤꯌꯣꯡꯁꯣꯛ ꯑꯃꯗꯤ ꯃꯣꯟꯁꯤꯌꯣꯛ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯝꯕ ꯇ꯭ꯔꯦꯞ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯣꯡꯖꯤꯟꯅ ꯃꯣꯟꯁꯤꯌꯣꯛꯄꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯡꯖꯤꯟꯅ ꯃꯣꯟꯁꯤꯌꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯠꯅ ꯆꯤꯌꯣꯡꯁꯣꯛꯅꯁꯨ ꯂꯣꯏꯅ ꯌꯦꯡꯉꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯅ ꯆꯤꯌꯣꯡꯁꯣꯛꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯄꯥꯏ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯡꯖꯤꯟꯅ ꯃꯣꯟꯁꯤꯌꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯪꯉꯒ ꯑꯩꯒꯤ ꯍꯣꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯠꯇꯦ, ꯑꯗꯨꯒ ꯃꯣꯡꯁꯨ ꯅꯠꯇꯦ, ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯅ ꯆꯪꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯆꯤꯌꯣꯡꯁꯣꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯡꯖꯤꯟꯅ ꯃꯣꯟꯁꯤꯌꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯍꯧꯔꯣ ꯍꯥꯏꯅ ꯗꯣꯡꯖꯤꯟꯅ ꯃꯣꯟꯁꯤꯌꯣꯛꯇ ꯅꯣꯡꯃꯩ ꯑꯃ ꯄꯤꯁꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯌꯟ ꯍꯥꯏꯕ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯔꯦꯗ ꯑꯥꯏ ꯍꯥꯏꯔꯤꯕ ꯗꯤꯃꯣꯟ ꯑꯁꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯌꯟ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯆꯤꯌꯣꯡꯁꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯤꯌꯣꯡꯁꯣꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯌꯦꯛ ꯀꯌꯥ ꯑꯃ ꯌꯦꯛꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯌꯟ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯣꯟꯁꯤꯌꯣꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯜꯂꯒ ꯁꯤꯗꯕꯤꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯄꯣꯖꯦꯁ ꯇꯧꯔꯤꯕ ꯗꯣꯡꯖꯤꯟꯗ ꯑꯣꯏꯅ ꯀꯥꯞꯄꯝꯃꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯄꯛꯄ ꯑꯗꯨꯗ ꯗꯣꯡꯖꯤꯟ ꯑꯗꯨ ꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯡꯖꯤꯟꯅ ꯃꯣꯟꯁꯤꯌꯣꯛ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯔꯒ ꯂꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯡꯖꯤꯟ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ 6 ꯑꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯣꯟꯁꯤꯌꯣꯛꯇ ꯑꯦꯇꯦꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯣꯟꯁꯤꯌꯣꯛꯇ ꯑꯦꯇꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯕꯥꯇꯦꯍꯥꯆꯨꯅ ꯂꯩꯔꯤꯕ ꯇꯦꯝꯄꯜ ꯑꯗꯨꯗꯒꯤ ꯃꯟꯇꯔ ꯑꯃ ꯁꯣꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯟꯇꯔ ꯑꯁꯤ ꯁꯣꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯟꯁꯤꯌꯣꯛꯇ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯑꯗꯨ ꯇꯣꯛꯑꯒ ꯕꯥꯇꯦꯍꯥꯆꯨꯡꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅꯗꯤ ꯕꯥꯇꯦꯍꯥꯆꯨꯡꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯝꯗꯦ꯫ ꯁꯣꯝꯗꯅ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯄꯣꯖꯦꯁ ꯇꯧꯔꯤꯕ ꯗꯣꯡꯖꯤꯟ ꯑꯗꯨꯅ ꯆꯤꯌꯣꯡꯁꯣꯛ ꯑꯗꯨꯕꯨ ꯎꯕꯗꯒꯤ ꯆꯤꯌꯣꯡꯁꯣꯛ ꯇꯝꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯗꯤꯃꯣꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯃꯣꯟꯁꯤꯌꯣꯛꯅ ꯃꯟꯇꯔ ꯏꯔꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯇꯦꯝꯄꯜ ꯇꯝꯅ ꯆꯠꯈꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯣꯟꯁꯤꯌꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯟꯁꯤꯌꯣꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯁꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯁꯨ ꯗꯣꯡꯖꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯗꯣꯡꯖꯤꯟꯗ ꯃꯍꯥꯛꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯗꯣꯡꯖꯤꯟꯅ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯗꯣꯡꯖꯤꯟꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯑꯝꯃꯤ꯫ ꯃꯣꯟꯁꯤꯌꯣꯛꯁꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯗꯣꯡꯖꯤꯟ ꯑꯗꯨꯗ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯣꯡꯖꯤꯟ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯥꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯣꯡꯖꯤꯟꯅ ꯆꯤꯌꯣꯡꯁꯣꯛ ꯑꯗꯨꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯆꯤꯌꯣꯡꯁꯣꯛꯀꯤ ꯍꯛꯆꯥꯡꯗ ꯔꯦꯗ ꯑꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯪꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯣꯟꯁꯤꯌꯣꯛꯅ ꯔꯦꯗ ꯑꯥꯏꯅ ꯄꯣꯖꯦꯁ ꯇꯧꯔꯤꯕ ꯗꯣꯡꯖꯤꯟ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯣꯟꯁꯤꯌꯣꯛꯀꯤ ꯃꯇꯨꯡꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯣꯟꯁꯤꯌꯣꯛꯅ ꯗꯣꯡꯖꯤꯟ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯣꯡꯖꯤꯟꯗ ꯁꯤꯡꯖꯪꯅ ꯌꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯔꯦꯗ ꯑꯥꯏ ꯑꯗꯨꯗꯤ ꯆꯤꯌꯣꯡꯁꯣꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯕꯅꯤ꯫ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯁꯨ ꯗꯣꯡꯖꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯗꯣꯡꯖꯤꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯗꯤꯀꯝꯄꯣꯁ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯍꯥꯏꯕꯗꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯈꯨꯏꯖꯜꯂꯒ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯆꯤꯌꯣꯡꯁꯣꯛ ꯑꯗꯨꯕꯨ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯤꯌꯣꯡꯁꯣꯛ ꯑꯁꯤ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯄꯣꯖꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯤꯌꯣꯡꯁꯣꯛꯅ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨ ꯎ ꯑꯃꯗ ꯂꯦꯡꯁꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯌꯣꯡꯁꯣꯛꯅ ꯕ꯭ꯂꯦꯛ ꯑꯥꯏ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯦꯗ ꯑꯥꯏ ꯑꯃꯗꯤ
ꯕ꯭ꯂꯦꯛ ꯑꯥꯏ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯨꯟꯁꯤꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯁꯨ ꯅꯣꯔꯣꯛꯀꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯟꯁꯤꯌꯣꯛꯅ ꯗꯤꯃꯣꯟ ꯑꯗꯨꯗ ꯈꯣꯏꯔꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯆꯤꯌꯣꯡꯁꯣꯛꯀꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯍꯥꯠꯄꯤꯒꯅꯨ, ꯅꯍꯥꯛꯅ ꯍꯥꯠꯄ ꯄꯥꯝꯂꯕꯁꯨ ꯑꯩ ꯑꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯃꯣꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯂꯨꯖꯟ ꯑꯃ ꯎꯍꯜꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯆꯤꯌꯣꯡꯁꯣꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯒꯤ ꯁꯛꯇꯝꯗ ꯎꯔꯛꯄ ꯑꯁꯤꯗ ꯃꯣꯟꯁꯤꯌꯣꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯤꯌꯣꯡꯁꯣꯛ ꯑꯁꯤꯒꯤ ꯃꯈꯣꯔꯤ ꯑꯗꯨ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯄꯤꯛꯂꯤꯕ ꯆꯤꯌꯣꯡꯁꯣꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯃꯣꯟꯁꯤꯌꯣꯛꯀꯤ ꯄꯦꯔꯦꯟꯁ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯟꯁꯤꯌꯣꯛꯅ ꯄꯤꯛꯂꯤꯕ ꯆꯤꯌꯣꯡꯁꯣꯛ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯇꯧꯖꯔꯕꯁꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯛꯂꯤꯕ ꯆꯤꯌꯣꯡꯁꯣꯛ ꯑꯗꯨꯕꯨ ꯍꯥꯠꯇꯕꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯟꯁꯤꯌꯣꯛꯅ ꯇꯧꯕ ꯊꯕꯛ ꯑꯁꯤ ꯗꯤꯃꯣꯟ ꯑꯗꯨꯅ ꯈꯪꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯏꯂꯨꯖꯟ ꯑꯗꯨ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯣꯟꯁꯤꯌꯣꯛꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯣꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯌꯣꯡꯁꯣꯛꯀꯤ ꯃꯃꯥꯏꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯉꯥꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯌꯣꯡꯁꯣꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯉꯥꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯃꯟ ꯑꯥꯏ ꯑꯗꯨ ꯃꯣꯟꯁꯤꯌꯣꯛꯀꯤ ꯍꯛꯆꯥꯡꯗ ꯑꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯌꯣꯡꯁꯣꯛ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯕ ꯔꯦꯗ ꯑꯥꯏ ꯑꯗꯨ ꯃꯣꯟꯁꯤꯌꯣꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯌꯣꯡꯁꯣꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯣꯟꯁꯤꯌꯣꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯃꯣꯟꯁꯤꯌꯣꯛ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯟꯁꯤꯌꯣꯛ ꯑꯗꯨꯅ ꯁꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯗ ꯑꯥꯏ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯑꯥꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯅꯔꯝꯗꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯆꯤꯌꯣꯡꯁꯣꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯐꯤꯅ ꯀꯨꯞꯁꯜꯂꯒ ꯂꯩꯉꯣꯏ ꯃꯔꯛꯇ ꯂꯥꯛꯄ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯃꯃꯥꯡꯗ ꯔꯦꯗ ꯑꯥꯏ ꯑꯁꯤꯕꯨ ꯊꯤꯖꯤꯟꯕ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯆꯤꯌꯣꯡꯁꯣꯛꯅ ꯔꯦꯗ ꯑꯥꯏ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯕꯨ ꯂꯩꯉꯣꯏ ꯃꯊꯛ ꯑꯗꯨꯗ ꯊꯝꯕ ꯃꯇꯝꯗꯗꯤ ꯔꯦꯗ ꯑꯥꯏ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨꯕꯨ ꯂꯩꯉꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯌꯣꯡꯁꯣꯛꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯗ ꯑꯥꯏ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯣꯔꯛꯄ ꯉꯝꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯦꯟ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯤꯌꯣꯡꯁꯣꯛꯀꯤ ꯃꯃꯥꯡꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯑꯥꯔꯦꯟ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯔꯦꯗ ꯑꯥꯏ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯦꯗ ꯑꯥꯏ ꯑꯗꯨ ꯆꯤꯌꯣꯡꯁꯣꯛꯅ ꯂꯩꯉꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯔꯦꯟ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ꯫